Hello everyone, myam pumnamakpo aigi channel sida taramna okchari. Ngasigi video sidi potloi ki class satpanebako aduda aise aingonda oina potloi se ngasidi setlani aduna mathang step by step makeup adagi potloi gi loinamak hapcharage myam yengbiyu. Aise hojikse magic tongaga bazar bau langoldagina bazar bau amuk chatlani. Adagi bazardagina top khonangkhongbo auto amuk tonga chattoinebako. Myam ai yaure lambida lakpagidi yam haptre yaubaga adum makeup tauba haurebako pungju khara thengre. Adudi mathang kebagise adum hapcharage. Ahanbada pisum hana yekpire cheribikana. Ngasigi makeup se cheribikana su amuk makeup se tauba haure aduga je DP top to DP top mana amuk makeup se cheribikana makeup taubira matungda mana amuk loisanlebako. Hani mazu yaure haitare keba. Adudi myam video se mathang adum hapcharage myamna nungsibiduna video sibu skip taubidabida loiba phautang yengbiyo. Aduga anauba channel gaina aigi channel sibu subscribe taubiyo. Adagi comment ju pibiramo myamna adum video je mathang sembada aingonda thauna hena leinabagidamakta myamna comment pibiramo. Aduga like share taubiyo. Myam aina potloi tamba chatlise aigi mamanggi video singda kadaidano haibado mafamdo chapchabe haijadri ado ngasidi haijarage. Aina tamba chatlise Napoleon top ki adudanebako potloi class yaubnebako. Ado tambasida yam fazana takpi tha amagi course neba potloi gi. Aduda tha amagi course sida akoina khanghaudaba khotaba leiragasuko adum tha amase loigre haraga koina adum chatlaga adum takpiye fazana. Aikoida potloi setpagi amasung tubagi niyom ko sikak tamba natabida koina haire haikanda akoigi oza Napoleon top sina magi order chatpa matamda adum koina matung inaba hadi experience to tanbagi khudongchabasu mana adum pibi yam nungai. Adugi hairagadi akoigi potloi gi class yauminariba akoigi ichesing inaumpising imanabising khoi loinamak hadi loinaba loi nungai haitare. Mamanggi base tamba loikiba moidi order chatpa hauba kangbuju khara yawaibako. Moisingduna su laaga adum takpi adagi JDP top moinasu adum tae. Yam sathina nungai haitare kaigino haidi koina potloi se tamdringaidako koina khalammisina oza amkhaktangna taaga mi satra mayamse loinamak taklaktoinina koina khangningiba changje phanggadra kaina khalambado. Haidi course ti tha amakhatani adagi tammiba midi myam yamiko akoina khalisina oza Napoleon sina mathantana taaga khoi mayamse tha amasida course process myam yamidanako potloi kaise aduda akoise loisanba ngamgadra kainadi khalammeba aiseko. Ado hentokna khangba ngamme akoina khallubadudagi ona tainabadako. Adudi myam aina potloi tamba chatlise kadaidano haibasu aina hairabanina video se adum makha tana yengminarasi. Hojik JDP topna chandon thinbire chandon thinbagi process se ai haubadagina loiba pau fazana mayek sengna skip tautabida adum hapchare.
꼭대 기땅? 꼭대 기땅? 꼭대 기땅? ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯦꯕ ꯂꯣꯏꯔꯦ ꯃꯦꯀꯞꯁꯦ ꯈꯔ ꯍꯦꯚꯤ ꯑꯣꯏꯅ ꯕ꯭ꯔꯥꯏꯗꯦꯜ ꯃꯦꯀꯞ ꯑꯣꯏꯅ ꯇꯧꯔꯦ ꯉꯁꯤꯗꯤ ꯄꯣꯠꯂꯣꯏ ꯁꯦꯠꯂꯛꯇꯣꯏꯅꯤꯅ ꯈꯔ ꯍꯦꯚꯤ ꯑꯣꯏꯅ ꯀꯦꯔꯦ ꯃꯌꯥꯝ ꯁꯦꯠꯄ ꯂꯣꯏꯔꯦ ꯐꯖꯩ ꯐꯖꯗꯦ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯂꯥꯛꯑꯣꯅꯦ ꯆꯠꯂꯒꯦ ꯆꯤꯆꯦ ꯂꯣꯏꯔꯦ ꯍꯌꯦꯡ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯉꯝꯗꯦ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯒ ꯌꯨꯝ ꯆꯠꯈ꯭ꯔꯗꯝꯅꯤ ꯃꯅꯤꯡꯗꯁꯨ ꯐꯨꯜ ꯃꯦꯀꯞꯇ ꯑꯃ ꯂꯥꯛꯑꯦ ꯅꯪ ꯍꯦꯛ ꯂꯥꯛꯀꯗ꯭ꯔꯥ ꯑꯩ ꯈꯛꯇꯅꯤ ꯃꯌꯥꯝꯗꯨꯗꯤ ꯁꯤꯗꯒꯤ ꯁꯣꯔꯣꯛꯇ ꯊꯣꯛꯑꯅꯤ ꯑꯗꯨꯒ ꯑꯣꯇꯣ ꯇꯣꯡꯉꯒ ꯑꯃꯨꯛ ꯆꯠꯂꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤꯗꯒꯤ ꯒꯥꯔꯤ ꯑꯃꯨꯛ ꯇꯣꯡꯉꯒ ꯌꯨꯝ ꯍꯜꯂꯗꯝꯅꯤꯅꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯚꯤꯗꯤꯑꯣ ꯃꯊꯪ ꯑꯗꯨꯝ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯦ